वैक्सीन कापना मैग्नेटिक रिएक्शन थोकले हाइना थागलुबा अमा फारे स्टेट असी याउना लैबाक सिन मथुंगना हौजिक मायोकनरिबा कोविड-19 पेंडेमिक की सेकेंड वेव असिदगी ngaktoknaba ahum suba tangka ki vaccination drive asi yamna khumang chaukshinna changsilingai amasung mipum khudingmak vaccine kapthoknaba sarkarna akanma campaign chathrengi marak asida covid-19 vaccination na magnetic reaction thoktuna haksangda kolik amadi atai metal sing nappe haina social media da thagal ubam yoyama Imphal Police na farabam yoy edugi mamingna irengbam amu Elais amu yaima chahi kuntraga nipan apokpa laikhidraba Ranjit Kawe Singjamai Khetri lekai dagi haujikna thangwiban maisnam lekai da leibani haide vaccine kaptragadi cheng piroi haiba MLA Susindro gi wafam handoktragadi ain gi mateng lawruga thengnagani Jayanan COVID-19 gi vaccine kaptragadi mathang thadagi PMG KAY gi cheng piroi haiba Khurai Kendra gi MLA L Susindro gi wafam handoktragadi Khurai Kendra da lariba miyam gi interest yenglaga law court ta wakatuna chapchana thengnagani haina lakadoriba taragani thoi suba Manipur Legislative Assembly mikhalda Khurai Kendra da mirep oigadoriba social activist L Jayanan na phongdokre L Jayanan na press ta thadorokpa video release ama da mahak na hai COVID ki vaccine kaptragadi PMG KAY gi cheng piroi haibasi Satnaba khak yaroidaba ain gi wangmada leiba wafam ne malem gi oina sandorokliba COVID-19 laina laichet asidagi ngakthoknaba Manipur gi Chief Minister sing MLA sing Health Department amasung club organization amasung frontline worker kayana kanna honariba sida mahaki maikidagi moral support away Khurai Kendra gi MLA nasu sarkar na paikhaliba COVID thengnana bagi thabak thoram singda chauna mateng pangliba dubu thagatpa phongdoksari Khurai Kendra gi miyambu COVID tagi ngakthoknaba mass testing amasung mask business ningthina taunaba hotnabada MLA na lawriba thodang thagatle mai pakpa ngamba su oibiyo COVID manung da sarkar na lockdown curfew no chingba kaya thambadagi miyam na chana thaknabagi awaba kaya mayoknariba adu yenglaga Bharat ki Prime Minister Narendra Modi na haukiba me thadagi November tha phauba punna tha taret ase napsagi cheng phangliba dugi mathakta lemna tha khudingi cheng piragani hairiba wafam ase Khurai Kendra gi oina MLA na COVID ki vaccine ga mari leina halakpa ase mathong huktaba wafam ne miyam gi lusingba amana ngangloidaba wafam ne MLA na Khurai Kendra gi miyam na COVID ki vaccination tawdragadi cheng piroi hairiba ase haujik phawboda Kendra sida vaccine kapham kaya leirabage Khurai Kendra da haujik phawboda miyoi lising manga rom COVID ki vaccine kapkhre masagi chahi taraga nipan gi mathakta leiba miyoi lising kuntraga humdoi rom Kendra sida leiri Haujik warhauriba miyoi sing asi tha amada loinamak vaccine kapa ngamgadoribra Khurai Kendra gi manungda leiba miyoi lising amamam numit khudingi vaccine kapnabagi thaurang MLA na tawragadi phagane thaurang su tawdana oithokloidabada wafam ngangbigano MLA na Kendra sigi miyamna yariba makhai vaccine yamna tawnanaba haidokiba wafam oiragasu wafam adu democracy da singnaba wafam ne miyam ge right to food ta singnaba wafam ne Health Department ka tanaraga nongmada Kendra sigi manungda lariba miyoi masing kaya vaccination tawba ngamnanaba hotnabada mahaki maikidagi angamba mateng pangnanaba hotnajage rajniti gi khenaba thamdana COVID-19 laina laichat punna thengnaminanabagi damak matam pumnamakta sem saduna leire MLA na phongdokiba vaccination tawdaba sing seng piro haiba wafam adu chana handanaba CAF and PD nasu MLA gi statement adu chana handanaba mari lenaba agent singda thavak lokhot hanbiyo COVID manungda wanaraba miyamda sarkar gi SOP amasung guideline sing ngakpiraga miyam gi tangai fadaba phangpham thokpa cheng sing ningthina phanganbada angamba thakta hotnabiyo vaccine kaptragadi cheng piroi haiba MLA gi wafam adu handoktuna vaccine kaptaba sing cheng pidaba taragadi miyam gi interesta law court wakatuna miyam gi phangpham thokpa cheng sing ningthina phangangani haina Jayanan na phongdokhe Wangoi Kendra gi mafam kayada cheng keji ahum khaktamak pire CPI COVID lainana sufam nompham khangdraba wabana kham thenglaba matam asida praja singgi awaba kharadang oirabasu koknaba haiduna India lengakna mipum khudingmakta cheng keji manga yelu haiduna cheng piraklabasu Wangoi esigi mafam kharadana cheng keji ahum khakta yenduna miyam pena dre amasung yamna mak khoirang khoisauna halle haina CPI Wangoi Local Council gi Secretary Y Ibozana thadorok pacherol aman haide India lengakna pirakpa chengyam adubu sililangliba arang phamoiba miyoi kharana tawningba tawrabra haina lamdam asigi miyamna CPI Wangoi Local Council da tamlakpadagi media gi khuthangda lengakna khangbinaba phongdokpani hairi yamna maru oiba amana leijadaba miyam amasung ration card pibidaduna waraba matam asida hena awaba mayokna halle
पुमनमक मरी लेनब ऑथोरिटी सिंगना अथुबद मिजंग चंगबियु हाइदुना वाकलकली नागा पीस प्रोसेस की मतंगदा खननबा जून 18 नागालैंड की चीफ मिनिस्टर ना ऑल पार्टी मीटिंग कौख्रे भारत सरकार अमसुंग नागा लालौबसिंगी मरक्ता चथरिबा नागा पीस प्रोसेस असिगी मतंगदा वा खननबा था असिगी 18 नागालैंड की चीफ मिनिस्टर नेफ्यू रियोना पार्टी खुदिंगमकी एमएलए सिंगी ओइबा मिफम अमा कौख्रे कोविड-19 पेंडेमिक असिना मरम ओइरगा NACN-IM याउना नागा लालौबसिंग अमसुंग भारत सरकार की मथक्ता चथरिबा पीस टॉक असी ममांग सहिदगी सस्पेंड तौदुना लाखिबने नागा की शांति की वारी असी अथुब मतमदा लोइसिननबा भारत सरकार तक्सिननबा चही असिगी फेब्रुआरी थादा फमकिबा नागालैंड स्टेट असेंबली नसु वारेप लौखिबा लैरै मसिगी मतुंग तारकपदा चीफ मिनिस्टर नेफ्यू रियो अमसुंग ओपोजिशन लीडर TR जेलियांगना लुसिंगबा ऑल पार्टी डेलीगेशन अमना यूनियन होम मिनिस्टर अमित शाह अमसुंग NACN-IM की लुसिंगबा सिंगा चही असिगी मार्च थादा वारी सानखिबा लैरै ऑल पार्टी असेंबली डेलीगेशन अदुदा रूलिंग नेशनलिस्ट डेमोक्रेटिक प्रोग्रेसिव पार्टी NDPP अमसुंग मसिगी अलायंस ओइरिबा BJP इंडिपेंडेंट MLA सिंग अमदी ओपोजिशन नागा पीपल फ्रंट की मिहुत कांगबु सिंग याउरी नागा पिस्टोक असी हेना थुजिननबा नागालैंड की गवर्नर ना कोर कमिटी अमा सेमले मसिदा रूलिंग अमसुंग ओपोजिशन की MLA सिंग याउरी हाइना सोशल मीडिया दा सर्कुलेट तौबा लैख्रे अदुमकपु ओपोजिशन लीडर TR जेलियांगना हाइखिबदि जून 18 चीफ मिनिस्टर नेफ्यू रियोना नागा पिस्टोका मरी लेना ऑल पार्टी मीटिंग कौरे हाइबसी कंफर्म ओइरै अदुबु गवर्नर ना कोर कमिटी अमा सेमले हाइबसिदि महक खंगबा लैते हाइना फोंदोखरे गवर्नमेंट ऑफिशियल अमन हाइखिबदि कोर कमिटी असी सेमबगे नोटिफिकेशन अथुबा मतमदा थोकलगने नागा पिस्टोक असिगी मतंगदा चही असिगी अप्रैल मेदा न्यू दिल्ली दा डायलॉग चथनबा मतम लेपलुरबने अदुबु कोविड-19 की सेकेंड वेव असिना यैथोखिबनी हाइरे अदुगा अतोप पाउगी सोर्स अमनदी हौजी दिमापुर की हेब्रोन केम्प लैदिबा NACN-IM की जनरल सेक्रेटरी मुइबा अमसुंग अतै लुसिंगबसिंग कोविड-19 की फिबम असि फगलक्तबा तारबदि दिल्ली द पिस्टोक असि मखा ताना चथनबा अथुबा मतमदा चटनबगी ओइथोकबा लैते पनबा याबदि हौकिबा चही इंग 1998 की भारत सरकार ना NACN-IM गा सीज फायर थमनदुना शांति की वारी चथरखिबने मसिगी मतुंग तोंगान तोंगानबा नागा नेशनल पॉलिटिकल ग्रुप 3 कसु 2017 दगी सेंटर गा तोंगाना वारी चथबा हौरखिबने लोइनना 2015 दा फ्रेमवर्क एग्रीमेंट साइन तौनखिबने नागा नेशनल पॉलिटिकल ग्रुप सिंगी ओइना 2017 दा सेंटर गा यानाबा मा लाखरे अदुबु NACN-IM की ओइनदी नागा सिंगी तोंगानबा फ्लैग अमसुंग कॉन्स्टिट्यूशन की डिमांड असिना मरम ओइरगा नागा पॉलिटिकल इशू असिगी वारोइसिन लोइसिनबा ngamdabagi मरम अमा ओइदे NACN-IM की था खुदिंग की पुथोकपा न्यू लेटर नागालैंड बॉयज की मेगी इशूदा नागा नेशनल फ्लैग अमसुंग नागा कॉन्स्टिट्यूशन असिना मखोई की पॉलिटिकल आइडेंटिटी असिगी सिंबल नि हाइना मयेक सेंगना थमख्रे इशू अनि असिगी मतंगदा हौजिक यामना कन्ना वारी सानरे इंडो नागा पॉलिटिकल डायलॉग असे कानथोक्तुना चटपा तारबदि हिस्ट्री ना मखोइबो कैदौनुंगदा ngakpiroi हाइरे कोविशील्ड कापलुबदा ब्लड फेटेलेट हंथरकपा थेंगनरे स्टडी यूनाइटेड किंगडम की यूनिवर्सिटी ऑफ एडिनबर्ग ता चथकिबा रिसर्च अमदा लैवाक असिदा कोविड-19 दगी ngakthoknanaba मियामदा कापथोकलिबा ऑक्सफोर्ड यूनिवर्सिटी अमदी एस्ट्राजेनेका ना डेवलप तौदुना सेरम इंस्टीट्यूट ऑफ इंडिया ना पुथोकपा कोविशील्ड असि कापलुबा मतमदा ब्लड फेटेलेट हंथबा थेंगनख्रे हाइदे एजेंसी दगी फंगबा पाव असिना हाई ब्लड फेटेलेट हंथरकपगी लायोंग असि डोज मिलियन अमदा सुपनगी मसिंग 18 रोमदमक ओइरि चांग असि फ्लू अमदी मीजल्स मम्स एंड रूबेला MMR की वैक्सीन कापथोकपदा थेंगनबा ब्लड पेटेलेट हंथबगी केस सिंगी चांगा मानरी मियोबगी हक्सांग मनुंगदा चेलिबा ईगी उतोंगसिंगदा असोक अपन थोकपा मतमदा मसा मथंता सेमजिनजदुना फगलकपा ngamhaliba ब्लड पेटेलेट सिंग असि वैक्सीन कापलुबदगी मियोबगी हक्सांगदा हंथरकपा यावरबदि ई खक्तनबा मदि सिंगली नाउरीदा ई फमजिलकपगी लायोंगसिंग थोरकपा याय मरुओइना वैक्सीन कापलुबदगी ब्लड पेटेलेट काउंट हंथरिबा मियोइसिंग असि मसागी चही होमपुगा मापन अमदी मथक्ता लैबा अमदी हार्ट किडनी लिवर अमदी डायबिटीज न सिंगबा मसागा कुइना लोइनरगलबा अरुबा लाइना लैबा मियोइसिंगदा थेंगनरे हाइरिबा रिसर्च अदु जर्नल नेचर मेडिसिन न फोंगबगा लोइनना अइबगी माइकेदगी आइडियोपैथिक थ्रोम्बोसाइटोपेनिक पुरपुरा ITP हाइरगा सुखंगनबा ब्लड पेटेलेट काउंट हंथबगी लायोंग असि कोविड-19 दगी ngakthoknaba वैक्सीन कापलुबा नत्रगा कोविड-19 लाइचट असिना नाबदा ओइरकपा याय अदुबु वैक्सीन कापलुबदी हाइरिबा लायोंग अदु थेंगनबगी चांग अदुदगी कोविड-19 ना नाबदगी लायोंग अदु थोरकपगी चांगना का हेन हेलिबने
Masi haiduna miyamna vaccine kapthokpa leploidabane loinana research aduda study tawbada yawkiba UK da sisinariba COVID-19 gi vaccine Pfizer BioNTech tasu hairiba layong adumak thengnari hairiba study adu chahi adugi April 13 fawgi manungda Scotland gi vaccine gi ahanba dose phangkhraba miyoi million 2.5 yauna apunba miyoi million mangagi data da yumpham oiduna chathakibane masigi manungda miyoi million 1.5 na Oxford AstraZeneca amadi miyoi lakh 9 na Pfizer BioNTech vaccine oiki expert singi maikidagi Oxford AstraZeneca vaccine kaplaba matamda oirakpa yaba layong sing asigi matangda amadi blood platelet count hanthariba si vaccine kapadagidi COVID-19 nabana heli haiba miyamda khangangadabani haina phongdokhi airi Manipur gi district tareta thamkiba curfew June 13 phawba sangdokre Manipur lengakna COVID-19 thengnana balawkhalakpa khongthangi saruk ama oina district tareta haukiba me 9 dagi hauduna chatharakiba curfew makhatana numit 18 sangdoktuna June 13 phawba chathagadaure airline booking railway booking amadi bakery sing salaiba yahankhre State Disaster Management Authority gi State Executive Committee gi chairperson su oiriba Chief Secretary Manipur Dr. Rajesh Kumar na khuyek piduna thokiba order amada curfew adu June 13 phawba sangdokhibani order adu da palliba wafamdi Disaster Management Act 2005 ki section 20 close to subclause A gi makada essential service khara oina Imphal West Imphal East Bisnupur Thoubal Kaksing Churachandpur amadi Ukhrulda curfew gi athingba si June 18 phawba thamlakhibani COVID-19 positive oiba migi chang wangba amadi laiset asina siba migi chang wanga leibana maram oidaga makha sangthana anaba sing amadi sibagi chang asi singthaningai oiba changda hantharaktri ba phauba athingba asi thamkibagi tangai fadava leiri haina lowi haina palle maram asina Disaster Management Act 2005 ki section 20 close to subclause A na piba matik mayagi makhada me kungani pandagi thamlakhiba athingba adu Makha sangthana district taret haibadi Imphal West Imphal East Bisnupur Thoubal Kaksing Churachandpur amadi Ukhrulda akaknaba thabak thoram khara natana amadi lemhoriba district mapan haibadi Senapati Kangpokpi Kamjong Tengnopal Chandel Ferjol None Tamenglong amadi Jiribam fauduna district amaga fauduna chatpagi piriba kanglon sing loinana June ani da thokiba workshop motor spare part yonba dukan sing amadi insurance office sing komthokiba adu yauna curfew June 13 phawba sangdokle haina palle chief secretary na ngasi thokiba order adu da nauna komthokliba singi manungda airline gi city booking reservation office sing ayuk pung 10 dagina nungthil pung ani phawba nongmaising natana covid appropriate behavior ngakna hangdokpa yaragane masiga loinana MSRTC complex ta lairiba railway booking reservation office asisu ayuk pung 10 dagina nungthil pung ani phawba nongmaising natana laukhatpam thokpa section thorang laukhatpa amadi CAB ngakna hangdokpa yaragane masiga loinana bakery sing covid appropriate behavior sing ngakna hangdokpagi ayaba pire order asi mapung phana ngakna salhanabagi damak deputy commissioner amadi superintendent of police na laukhatpam thokpa thabak laukhatnaba khangan khivane panba yabadi Manipur da COVID-19 laisana miyoi kaya positive oibagi chang wangkhalakpa amadi misi mina hengalakpa sigi yenglaga haukiba me 9 dagi Manipur gi district tareta curfew thamlakhibane loinana tangkak naina tangai fadava service khara natana athingba thamlakhibane me kunga 9 da thokiba order gi matungina laingakna curfew asida komthokliba singi manungda secretariat office singda e office amadi staff sada taraga manga khakaraga hangdokpa yaragane CAB ngakna staff sada taraga manga khakaraga Directorate Office sing thabak tawba yaragane Media Power Fire Service PSED CAF and PD Home Health Relief and Disaster Management Forest Environment and Climate Change Finance and Treasuries Police Department amadi District Administration singdi hanagumna hangba yagane Imphal Municipal gi wangmada leiba pot puba petrol tanker LPG bullet na chingba gari singi workshop sing hangdokpa yahan khravani loinana rice mill singsu hangdokpa yahan khibani masigi mamangda me 13 ta thokibo order amana curfew asidagi sector kaya komthokibani handak sahi gi oina class khara promotion piragani COVID-19 laina laisat ki oirakliba phibam asiga mari lainana Tripura da class 5 8 9 amasung 11 gi thakta tamliba mahiroi sing handak sahi gi oina promotion pinaba Tripura government na phirep laukhre hira masiga mari lainana Tripura education minister na phongdokhibada COVID-19 pandemic na maram oiraga State adu da lairiba mahiloisang singna chahigi oina pangthokadaba curriculum sing mapung phana pangthokpa ngamkhidabaga loinana mahiroi singdasu syllabus mapung phana takpi tambiba ngamkhidrei masina maram oiraga mathakta pankhriba class mari asida
tamliba mahiroi-sing asi promotion pinaba government na phirep laukibani. Education Minister Ratan Lal Nath na makha tana phongdokibada school authority sing nasu yariba makai pandemic manungda mahiroi-sing gidamakta paikhat payaba thabak thoramsing paikhat na honagadabani amadi laingaki maikaidagi tawhaningba thabaksing lairabasu school authority sing na singnaba laitana phongdorokadabani. State asida official oiba record ki matungina class 5 ta mahiroi lising yangkhai mathoi chanipan kuntaret class 8 ki oina mahiroi lising yangkhai nithoi chatruka yangkhai mapan class 9 gi oina mahiroi lising yangkhai humdoi chamaga humbudra taruk amasung class 11 gi oina mahiroi lising kuntraga marifuga nithoi leiri. Makhoi sing asigi yanglaga laingak na promotion pinaba phirep laukibani. Class mari asi promotion pidringa gi mangoina na state asigi oina class 1 3 4 6 amasung 7 gi oina promotion pi khre hairi.